Miying tabiri basing kwai kudu muku ahan waktu dah. Biki channel kami channel sigi. Adongi maruk kami so mangangna. Ram nok seri amadi kok nona kurum jari. Ngasi so dumak miyang dina. Korang ngai biri ba. Tha kudingi oina thamjari ba thagi rasi pol. Ngasi so pudun laksari. Oji ngarang nahandagi hokiba chatliba tha haibadi August thani. August tha sida adongi rasi sing sida thagi oiba rasi pol sida kari pol lari habido haminabagi tanzani lomina si haribasi. Adongi rasi pol sida thagi oina lari ba piri iba rasi pol sina adom da kayamu yam chana bagi amadi mamang da thamjagi ba rasi pol sinda kayamu yam pakna ba chana ba haibadi so damak hambirak ba yagani kamenda birak ba yagani habisi mathamjage. August tha sida adongi rasi pol thamjabagi mathakta maru oina hasida haksangi oiba pol madi hasida maru oina mahiroi singi oiba hasida kari pol leri habdu khamina bagi tanja loinana pakhang lesabi singi August hasida kari pol leri habdu punama khamina bagi tanjani lomina si haidun ngasi pudun laksari basi kudol tamjage sali basi ingna singni ga kun mangagi सही है खौरक पदगी हाबिदि जनवरी थादगी लेप नाइदना था कुदिंगी थमजरिबा राशि पोलदा ngasi amuk miyangbu unarere August thagi rasi pol kudol tamjage miyang taminasi awai papa tige channel subscribe to you please fore mayam adudi ngasi gi puduna laksari August thagi rasi polda pukning sangna taminabagi tanja miyang taminabagi tanja lominasi ahan basi August thasida mes rasi pol si kari pol leri habidu hangminabagi tanja hana lominasi mes rasi pol gi oina August thasida haksangi phibam phagalagani mirak tinduna nungai minaba amasung sana khonabagi thabakta yamna afaba lambi kaya ama mingchat phangba kaya ama oigadore ano honajabadagi khutta sel marang kaina tungbu ngamgani aduga imung manung nungsi sanana amasung mara tapna panba ngamjaba matamni thabaki marida ithak thungu singi poktaktagi pham kaba matam oigani alamal singna yamna amadi mathak thongba singna yamna nungsi chanbiba matam oigani chaliba thasida lam chatpada oija oithak yamna phangu haibasu lei matam kuina tinarudraba marup mapang kaya amasu unajaba ngamjaba matamni chaliba thasida abidi August thasida mahiroi singi oinadi mahida yamna mai paksaba tha oiri pakhang lesabi singi oinadi thung tanjaba ngamjaba matamni ani subada bris rasi pol thamjage August thasi tabak yamna sillabasu nungaina pothajaba phangjaba matamni tungi yai phanabagi damakta khutta paiba sel kya hai sing sinaduna aremada matam manghandanaba honaba yamna chumba matamni iramasida munna khantaduna chunaba thorang ama paikhatpa yamna pahobo matamni anda masi phangna mo honabada khudong sadaba kharedi adum mayu narakpa yai ko adumo khangba kanbana mungda nuai gani maruk mapang amasung imung manungna ikai khumna jaba matamni Saisu ana kaya ama tholakpa yai mahiroi singi oina thasida punsida ahongma kya laksaba ngamjanabagi daba thasida khongthang khara lokut lobu ngamba matamni aduga pakhang lesabi sing sabi salo sing se August thasi yamna section ba phabu matamni Mithun rasi polgi oina thasida thawai wabadagi haksangi ana masung masa masu khara thokwa adum yai maram asina pungning ingthan nabagi damakta marok mapang amasung imung manungga loina nungsi nana nungai minaba sumgani hasi sel tungi phibamda hanadagi hena pagalagani nakana maromda maram sadana sel kya amasu satkibi yai adubo maikai kya dagi sel changakpasu adumuk leigani lak thoka satpaga manana adumuk satkani aduga lakpanadi khara adum hentakna sakani adubo yung manung sel gi demand ka henadi adumuk torokani ithokpa phatte marum mapang singna mateng kaya amasuk adumuk pangbirakani mahiroi singi oina mikok thongjaba ngamjaba matamni pakhang lesabi singi oinadi pukning phathana
ꯈꯟꯊꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯏꯈꯠꯃꯤꯟꯅꯕ ꯌꯥꯝꯅ ꯐꯕ ꯊꯥꯅꯤ꯫ ꯀꯔꯀꯠ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯊꯥ ꯑꯁꯤꯗ ꯏꯁꯥꯒꯤ ꯍꯛꯆꯥꯡ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡꯒꯤ ꯐꯤꯕꯝ ꯐꯒꯠꯅꯕꯒꯤꯗꯃꯛꯇ ꯌꯣꯒꯅꯆꯤꯡꯕ ꯁꯥꯖꯦꯜ ꯀꯌꯥ ꯑꯃ ꯁꯥꯟꯅꯕ ꯑꯃꯁꯨꯡ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯐꯕ ꯃꯇꯝꯅꯤ꯫ ꯏꯁꯥꯒꯤ ꯋꯥꯈꯜꯅ ꯑꯃꯁꯨꯡ ꯂꯧꯁꯤꯡ ꯑꯆꯨꯝꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯕꯗꯤ ꯐꯤꯕꯝ ꯐꯒꯠꯂꯛꯇꯨꯅ ꯈꯨꯠꯇ ꯁꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯇꯨꯡꯖꯕ ꯉꯝꯖꯕ ꯊꯥ ꯑꯣꯏꯒꯗꯣꯔꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥꯃꯔꯨꯝ ꯑꯗꯨꯃꯁꯨ ꯂꯥꯛꯂꯒꯅꯤ꯫ ꯍꯥꯏꯕꯗꯤ ꯊꯥ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗꯒꯤꯅ ꯃꯌꯥꯏ ꯆꯟꯁꯤꯜꯂꯛꯄ ꯃꯇꯝ ꯐꯥꯎꯕꯗ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯑꯗꯨꯃꯛ ꯊꯦꯡꯅꯔꯒꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯄꯗ ꯏꯆꯥ ꯏꯁꯨꯁꯤꯡꯅꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯃꯤ ꯂꯣꯏꯅꯕ ꯃꯇꯝꯗ ꯃꯤ ꯈꯣꯟꯕ ꯍꯩꯕꯗꯒꯤ ꯑꯅꯧꯕ ꯃꯔꯨꯞ ꯀꯌꯥ ꯑꯃꯁꯨ ꯇꯤꯟꯅꯖꯕ ꯎꯅꯖꯕ ꯃꯇꯝꯅꯤ ꯑꯃꯗꯤ ꯎꯅꯔꯤꯕ ꯃꯔꯨꯞ ꯀꯌꯥꯗꯒꯤ ꯃꯀꯣꯛ ꯊꯣꯡꯅ ꯑꯗꯨꯃꯛ ꯂꯩꯕ ꯉꯝꯕ ꯊꯥ ꯑꯣꯏꯒꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯊꯥ ꯑꯁꯤꯃꯗꯤ ꯀꯔꯀꯠ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯈꯔ ꯊꯨꯡꯗꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯁꯥꯕꯤ ꯁꯥꯅꯧꯁꯤꯡꯒꯤꯁꯨ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯈꯟꯊꯅ ꯊꯕꯛ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯃꯥꯡꯖꯕ ꯂꯩꯒꯗꯕ, ꯈꯟꯊꯅ ꯊꯕꯛ ꯇꯧꯔꯒꯗꯤ ꯑꯐꯕ ꯑꯣꯏꯒꯗꯕ ꯊꯥꯅꯤ꯫ ꯁꯤꯡꯍ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯋꯥꯕ ꯍꯦꯟꯃꯜꯂꯕꯗꯤ ꯍꯛꯆꯥꯡꯗ ꯑꯀꯥꯏꯕ ꯀꯌꯥ ꯂꯥꯛꯄ ꯌꯥꯏ꯫ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯊꯦꯡꯅꯕꯗꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯋꯥꯕ ꯇꯥꯔꯕꯁꯨ ꯏꯪꯅ ꯆꯤꯛꯅ ꯈꯟꯊꯕ ꯐꯩ꯫ ꯑꯥꯒꯁ ꯊꯥ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯃꯥꯡꯖꯧꯅꯅ ꯊꯧꯔꯥꯡ ꯇꯧꯕ ꯂꯩꯇꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯐꯝꯗ ꯁꯦꯜ ꯆꯠꯂꯨ ꯍꯥꯏꯕꯁꯨ ꯂꯥꯛꯄ ꯌꯥꯏ꯫ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯅ ꯌꯦꯠꯅꯔꯛꯄ ꯋꯥꯐꯝ ꯑꯃꯁꯨ ꯀꯟꯅ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯥꯏ ꯄꯥꯛꯆꯕ ꯊꯥ ꯑꯣꯏꯒꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯗ ꯈꯥꯡꯕ ꯀꯟꯕ ꯌꯥꯝꯅ ꯐꯒꯅꯤ꯫ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯁꯦꯟꯗꯣꯡ ꯐꯪꯂꯒꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯊꯥ ꯑꯁꯤꯗ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯀꯌꯥ ꯑꯃ ꯇꯝꯕ ꯐꯪꯖꯕ ꯊꯥꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯗ꯭ꯔꯤꯉꯩ ꯈꯟꯊꯅ ꯈꯣꯡ ꯊꯥꯡꯕ ꯐꯕ ꯊꯥꯅꯤ꯫ ꯃꯊꯪꯗ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯥꯒꯁ ꯊꯥ ꯑꯁꯤꯗ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯊꯥ ꯑꯣꯏꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯆꯕ ꯉꯝꯖꯕ ꯊꯥꯅꯤ꯫ ꯏꯁꯥꯒꯤ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯊꯥꯖꯕ ꯍꯦꯟꯒꯠꯂꯛꯄ ꯃꯔꯝꯗꯒꯤ ꯄꯨꯟꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯔꯨꯑꯣꯏꯕ ꯋꯥꯔꯦꯞ ꯀꯌꯥ ꯑꯃꯁꯨ ꯂꯧꯕ ꯉꯝꯒꯅꯤ꯫ ꯈꯨꯠꯇ ꯁꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯏꯗꯕꯗꯒꯤ ꯄꯨꯛꯅꯤꯡ ꯈꯔ ꯂꯥꯡꯇꯛꯅꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯁꯦꯜ ꯆꯪꯂꯛꯇꯨꯅ ꯑꯆꯤꯟꯕ ꯀꯌꯥ ꯀꯣꯛꯂꯒꯅꯤ꯫ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒ ꯂꯣꯏꯅꯧ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯊꯥ ꯑꯁꯤꯗ ꯍꯥꯏꯗꯤ ꯑꯥꯒꯁ ꯊꯥ ꯑꯁꯤꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯐꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯍꯦꯟꯕ ꯅꯣꯂꯦꯖ ꯀꯌꯥ ꯑꯃ ꯐꯪꯕ ꯊꯥꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯖꯕ ꯊꯥ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯥꯒꯁ ꯊꯥ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯕ ꯊꯥꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕꯅ ꯉꯝꯍꯟꯗꯅꯕ ꯍꯣꯠꯅꯕ ꯐꯩ, ꯅꯠꯇ꯭ꯔꯕꯗꯤ ꯍꯛꯆꯥꯡꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯄ ꯌꯥꯏ꯫ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯆꯥꯡ ꯅꯥꯏꯅ ꯇꯧꯗꯨꯅ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯅꯕ ꯍꯣꯠꯅꯕ ꯌꯥꯝꯅ ꯐꯕ ꯊꯥꯅꯤ꯫ ꯊꯥ ꯑꯁꯤꯗ ꯁꯦꯜ ꯆꯪꯉꯨ ꯍꯥꯏꯕꯁꯨ ꯂꯩ, ꯑꯗꯨꯕꯨ ꯁꯦꯜ ꯆꯪꯕꯒꯤ ꯃꯇꯤꯛ ꯁꯦꯚꯤꯡꯁꯨ ꯇꯧꯕꯒꯤ ꯆꯥꯡꯁꯨ ꯑꯗꯨꯃꯛ ꯋꯥꯡꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯜ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯇꯨꯡꯒꯤꯗꯃꯛ ꯌꯦꯡꯂꯒ ꯍꯩꯁꯤꯡꯅ ꯁꯤꯖꯤꯟꯅꯍꯧꯔꯕ ꯇꯥꯔꯒꯗꯤ ꯇꯨꯡ ꯀꯣꯏꯅ ꯂꯟ ꯊꯨꯝ ꯄꯩꯁꯤꯟꯕ ꯉꯝꯖꯕ ꯊꯥ ꯑꯣꯏꯒꯅꯤ꯫ ꯍꯟꯊꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯥꯡꯖꯕ ꯉꯥꯛꯇ ꯑꯣꯏꯒꯗꯕ ꯊꯥꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯆꯕ ꯊꯥꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯄꯟꯊꯨꯡ ꯇꯥꯟꯖꯕ ꯉꯝꯖꯕ ꯊꯥꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯗ ꯕ꯭ꯔꯦꯁꯤꯛ ꯑꯃꯨꯛ ꯊꯝꯖꯒꯦ꯫ ꯕ꯭ꯔꯦꯁꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯥꯒꯁ ꯊꯥ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯃꯔꯝꯗꯒꯤ ꯏꯁꯥꯒꯤ ꯑꯁꯥꯎꯕ ꯐꯥꯊꯕ ꯋꯥꯒꯅꯤ꯫ ꯐꯤꯚꯝ ꯑꯗꯨ ꯎꯕꯗꯒꯤ ꯅꯛꯅ ꯂꯣꯏꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯉꯛꯄ ꯄꯣꯛꯂꯒꯅꯤ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯛꯅꯤꯡꯒꯤ ꯑꯔꯣꯟꯕ ꯋꯥ ꯍꯥꯏꯗꯣꯛꯄ ꯐꯠꯇꯦ꯫ ꯊꯥ ꯑꯁꯤꯗ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯇꯦꯡꯗꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯀꯣꯛꯆꯕ ꯉꯝꯖꯕ ꯊꯥ ꯑꯣꯏꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯕꯇ ꯅꯠꯇꯅ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯆꯕ ꯉꯝꯖꯒꯅꯤ꯫ ꯕ꯭ꯔꯦꯁꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯊꯥ ꯑꯁꯤꯗ
ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕ ꯉꯝꯖꯕꯗꯒꯤ ꯃꯥꯏ ꯄꯥꯛꯆꯕ ꯉꯝꯖꯕ ꯊꯥ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯥ ꯑꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏꯗꯕꯨ ꯁꯥꯟꯅꯔꯁꯨ ꯎꯅꯔꯒꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯆꯦꯛꯁꯤꯟꯅ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯙꯅꯨ ꯙꯅꯨ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯒꯁ ꯊꯥꯁꯤꯗ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯃꯔꯝꯗꯒꯤ ꯑꯅꯧꯕ ꯊꯕꯛ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯆꯕ ꯉꯝꯂꯒꯅꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯂꯧꯁꯤꯡ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡ kaya magpaikat pa matamni iram asida haisingna sel thadaba chungani aduga kanagumba ariba maruk natraga yi naknaba miyoi singna namthak tawkigadra haina ningda singna pokpa yai dubo singningai oide yeknaba maithiba pigani thabakki marida pham kaw haibasu leiribani mahiroi sing mapanda mahai masing tamba chatkiba singi oina yamna phaba thani pakhang lesabi singi oinadi anthung tanjaba ngamjaba thani makar makar asi phul amuk agast tha sida ka hena suba nomba phattaba matamni matam chana pothaba abu matamni matam sangna narakpa ariba naba kaya koktuna haksang nuwairagani pukning ingba maramna pangthokningba thabak kaya mai pakna pangthokpa ngamlagani chaba thakpada section duna ana ek thoktanaba ana chungani laitin gi thabakta pangthoko haibelei kaya ama pangthokpa pai hiram masida sel khara chatpa yai adubo khutta sel marang kaina tungba maramna thoidokpa waningai leite mahiroi sing wangba thaki mahi kaya ama tamjaba ngamjaba thani aduga pakhang lesabi sabi sadok singi oinadi simasu yamna section ba phaba tha oiri kumba kumba rasi phol gi oina pukning hakchang animak nungaiba matamni maram asina karisu nataba wafam gi su pukningbu wahannaba honaba sumloi maramdi pukning warbadi hakchang sokngai oi zum aran amadi phat apha phatta munna khangba misak ama oiba maramna hiram khudimakta mai paknaba yai lalonitigi hiramda sel thadaba sedong legani maram asina tanjasi nathon kibai pharo ariba aronba wafam kaya tangtholakpadagi nungaitaba kharadi aduma mayok narakpa yai kumba rasi pholgi chaliba tha agast tha asida mahiroi singi onadi yamna kanna honajaba ngamjaba thani honabagi matik afabasu phol phangba thani aduga pakhang lesabi singi onadi khongthang ama thangjinjingai khanthana khongthang thangjinbiba matamni chaliba agast tha asigi aroiba rasi pholda min rasi phol thamjage agast tha asi hakchang yamna nuwaigani adubu thabak chinmanbadagi pukningda nuwaitaba kharadi puklakpa yai imung manungga punna nungaina chamin thakminaduna mara tapna palagani sel thumgi matangda mingonda pithokpa natraga mingondagi lauruba phatte lalonitiki hiramda sendong chawba leigani mi khonba haiba maramdagi nakna loinaba miyoising marupna maruoina imung manung nungsinagani thabak tawba miyoi oirabadi pham kabasu oigani mahiroi mahaida mai paklagani aduga pakhang lesabisingi oinadi panthung tanjaba ngamjaba tha oigani asumna thamjariba channel asina sahi sidagi hoduna habidi agast ki ngapigani chaliba sahi ingna ga kun manga sidagi hoduna lepanai tha kuding gi pangthok miyamda thamjariba thagi rasi phol se matang asai tension janabagi tanjado anaki agast thagi onadi lojage loibu phabu tabiriba mani miyeng tabiriba sing kwai kudi magna channel asibu hena makhata na support to biu haibo hom thamjaraga aina hairakpada soikiba langkiba wahibata phajadaba yawragasu tabiriba singna ngakminaduna nangidi adu haragane hena phajagane habina singba suggestion kya thabirakani haiba thajabuga loinana singi damukadi matang asai tension jage amukusona kurumjari kanglai pakna yai fare